Kokomina Sinduna, Manipur People's Convention on 3 Years of Manipur Crisis Lakliba, Megitang Ohumda Pangthoklagani haina lauthokri. Ngasi lamfelda leiba Kokomigi office pangthokpa paugi mifam amada Kokomigi convener YK Dhiren na haikibada chahi ahum fajilaklaba Manipurgi irang asi loishinanaba karamba khongthang paikhatkadagi haibigi matangda miyamgi oiba mifam asi pangthokadabani convention asida lamdam asigi maira paibising akhang ahi kayana sarukyagani hairiva convention asi Imphal da khaknatana district level da su pangthoknanaba semsari Tauromgi manung channa numit asigi numidang pung tare taba matamda lamdam asigi laikai da lairiba club singda amadi yumthong khuding makta irang asida laikhidraba singi mafamda ikai khumnaba utpo oina maira katpinanaba apil tawraki Magna makha taraduna numit asida handak Kokomina laingakta pisinkiba wahangi matik chaba paukum pigadabani haiba kholaw lawminasi handak pisinkiba wahang taret adugi matangda laingaki maikeidigi pirakkiba paukum adu laingaki chapchaba firep lauraga pirakpa paukum ni haina laude Wakal munna kanthadana pirakpani haina lawi maramaduna Kokomina senduna pangthokadawriba convention asida mepum khuding makna saruk yaminaduna oiriba fibam asigi chapchaba firep lawminasi haina mahakna phongdoki Megitang ogum kuki narco terrorist sina miam da landa kiba numida sibu ikoina sahi kuding ikoina pangthokuna lakpa lumlaba Manipur People's Convention on 3 years of Manipur crisis aiba the masida bal convention ama Imphal da Pangthoklagani Imphal gi mafam sida pak chauna miam gi oiba convention si pangthokpo loina tongan da district level da Manipur crisis sigi matang da anana ba thoromasi ikoi pak ikoi mafam sing da su koi pangthokna ba Kokomi gi maikai digi ikoi sem sajari crisis asi da hawai na pontha pikraba athobusing dugi mafam dai koi numida sigi numidang pung taret awa matamda lekai da maira katminaba amadi hanadagi Manipur government amusung India lengakta tandun laiba antaki tang kun manga da Kokomi amusung Manipur miam tongan ba body me amo khakna konten suna nongmata da pisin khiba wahang taret jawba adumlo wahang adugi paukum Manipur government na matik chana pigadabni haiba palaw amusu lawmina si haiba wapam chi thamjage